ꯑꯣꯏꯅꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕꯗ 1 to 5 1 to 5 1 to 6 6 7 8 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯌꯧꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯁꯦ ꯑꯌꯥꯝꯕꯅ ꯀꯥꯏ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ 90%ꯗꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯀꯥꯏ ꯁꯦꯅꯤꯌꯔ ꯀ꯭ꯂꯥꯁꯦꯁ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯩꯈꯣꯏ ꯔꯤꯒꯨꯂꯦꯔꯤꯇꯤꯁꯤ ꯈꯔ ꯃꯈꯩ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯅꯠꯇꯕ ꯈꯔ ꯃꯈꯩꯗꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯌꯥꯝꯅ ꯃꯤꯁ ꯑꯣꯏꯔꯛꯄꯒꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯀ꯭ꯂꯥꯁꯦꯁꯀꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯈꯔꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯤꯞ ꯂꯧꯕ ꯑꯗꯨꯗꯒꯤꯗꯤ ꯑꯦꯕꯁꯦꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯅꯖꯩ ꯑꯗꯣ ꯌꯥꯔꯤꯃꯈꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯟꯅꯅꯤꯡꯉꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯁ꯭ꯀꯨꯜꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣই ꯂꯣꯛ ꯈꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯇꯝꯖꯩ ꯂꯣꯛ ꯊꯨꯡꯕ ꯊꯨꯡꯉꯛꯑꯗꯤ ꯁ꯭ꯀꯨꯜ ꯃꯈꯩ ꯄꯦꯔꯦꯟꯁꯇ ꯍꯥꯏꯔꯒ ꯈꯤꯇꯪ ꯂꯦꯞꯄ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯦꯗꯤꯁꯤꯟ ꯆꯥꯔꯤ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯇ ꯑꯗꯨꯝ ꯍꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯖꯦꯅꯦꯔꯦꯜ ꯑꯣꯏꯕ ꯔꯤꯖꯟꯗ ꯂꯦꯞꯄꯤꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯃꯗꯨꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯌꯥꯝꯕ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯌꯦꯡꯒꯗꯕ ꯁ꯭ꯀꯨꯜꯁꯤ ꯂꯦꯞꯊꯣꯛꯈꯤꯕ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯄ꯭ꯔꯣꯄꯔ ꯔꯤꯖꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯊꯥꯕꯤꯔꯛꯇꯕ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯄ꯭ꯔꯣꯄꯔ ꯔꯤꯖꯟꯗ ꯁ꯭ꯀꯨꯜ ꯊꯥꯕꯤꯔꯛꯇꯕ ꯁ꯭ꯀꯨꯜ ꯊꯥꯕꯤꯔꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯕꯤꯔꯛꯇꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝꯅꯥꯀꯟꯗ ꯑꯣꯖꯥꯁꯤꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯈꯟꯊꯔꯝꯗꯥꯏꯗ ꯌꯥꯎꯔꯛꯇꯕ ꯉꯁꯤ ꯅꯣꯡꯃ ꯁ꯭ꯀꯤꯞ ꯇꯧꯕ ꯃꯇꯝꯗ ꯍꯌꯦꯡꯒꯤ ꯄꯔꯥ ꯃꯈꯥ ꯇꯥꯊꯕꯗꯣ ꯈꯪꯂꯣꯏꯗꯕ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯁ꯭ꯀꯤꯞ ꯇꯧꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯈꯟꯕꯤꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯋꯥꯔꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤ ꯈꯪꯍꯧꯗꯕ ꯃꯇꯝꯗ ꯑꯅꯤꯁꯨꯕꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯈꯪꯂꯣꯏꯗꯕ ꯍꯥꯏꯕꯗꯤ ꯃꯔꯤ ꯁꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯐꯥꯔꯁꯀꯤ ꯃꯇꯥꯡꯗ ꯂꯥꯟꯒꯤ ꯈꯪꯍꯧꯗ꯭ꯔꯒ ꯁꯣꯝꯅꯥꯀꯟꯗ ꯁꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯂꯥꯟ ꯌꯥꯍꯧꯗ꯭ꯔꯒ ꯁꯤꯕ ꯃꯤꯗꯨꯗꯤ ꯈꯪꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯕꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯪꯍꯧꯔꯣꯏꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯦꯞꯈꯤꯕꯗꯨꯗ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁꯦꯁꯇ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯅ ꯆꯠꯈꯤꯗꯧꯔꯤꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯁ꯭ꯀꯤꯞ ꯇꯧꯕ ꯃꯇꯝꯗ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯩꯈꯣꯏꯗ ꯉꯔꯥꯡꯁꯦ ꯁꯨꯃꯥꯏꯅ ꯉꯝꯗꯗꯅ ꯃꯥꯁꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯆꯦꯛꯑꯞ ꯆꯠꯄꯒꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯌꯥꯎꯍꯧꯗꯕꯅꯤꯅ ꯍꯥꯏꯔꯒ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯌꯔ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯇꯥꯔꯒꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁ꯭ꯇꯨꯗꯦꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁꯦꯁꯄꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯌꯥꯎꯍꯧꯗ꯭ꯔꯤꯕ ꯇꯣꯄꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯀꯔꯤ ꯅꯣꯠꯁꯄꯨ ꯑꯣꯏꯔꯁꯨ ꯄꯤꯍꯧꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯄꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯔꯋꯥꯏꯁ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯒꯥꯔꯖꯤꯌꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯩꯝꯇ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯤꯔꯛꯇꯕ ꯑꯩꯈꯣꯏꯗꯁꯨ ꯏꯟꯐꯣꯔꯝ ꯂꯩꯍꯧꯗꯕ ꯑꯉꯥꯡꯒꯤ ꯑꯦꯕꯁꯦꯟ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪꯒꯤ ꯅꯦꯛꯁ ꯀ꯭ꯂꯥꯁ ꯑꯊꯕꯗ ꯃꯥꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯇꯨ ꯃꯥ ꯑꯟꯗꯔꯁꯇꯦꯟ ꯇꯧꯍꯧꯗ꯭ꯔꯦ ꯃꯥꯡꯖꯔꯤꯁꯦ ꯁꯥꯇ꯭ꯔꯗꯨꯗ ꯌꯥꯝ ꯃꯥꯡꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯇꯣꯄꯤꯛꯁꯦ ꯈꯪꯂꯛꯇꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯅꯤꯡꯉꯛꯇꯕ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯈꯤꯇꯪꯅ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯨꯗꯤ ꯁ꯭ꯇꯨꯗꯦꯟꯗꯨꯗꯤ ꯃꯥ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯗꯕꯅꯤꯅ ꯇꯣꯄꯤꯛꯇꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯅꯤꯅ ꯀ꯭ꯂꯥꯁꯇ ꯐꯪꯅꯤꯡꯕ ꯇꯣꯄꯤꯛꯇꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯀꯣꯛꯀꯤ ꯃꯔꯨꯑꯣꯏꯕꯗ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯃꯥ ꯀ꯭ꯂꯥꯁꯇ ꯌꯥꯎꯅꯤꯡꯉꯛꯇꯕ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯊꯨꯅ ꯊꯣꯛꯄ ꯑꯗꯨꯗꯒꯤꯗꯤ ꯀ꯭ꯂꯥꯁꯇ ꯍꯩꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥ ꯑꯦꯇꯦꯟꯇꯤꯚ ꯑꯣꯏꯔꯛꯇꯕ ꯑꯣꯖꯥꯅꯁꯨ ꯋꯥꯔꯧꯕ ꯀ꯭ꯂꯥꯁꯇꯨꯁꯨ ꯗꯤꯁꯇꯔꯕꯦꯟꯁ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯀ꯭ꯂꯥꯁ ꯌꯥꯎꯍꯧꯗꯕꯗꯨꯅ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁꯇ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯑꯣꯖꯥꯗ ꯁꯥꯎꯍꯜꯂꯛꯄ ꯑꯣꯖꯥꯅ ꯁꯤꯕꯨ ꯀ꯭ꯂꯥꯁ ꯍꯥꯏꯕꯗꯤ ꯁꯤꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯖꯥꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯗꯒꯤꯗꯤ ꯑꯣꯖꯥꯒꯤ ꯃꯊꯛꯇ ꯑꯣꯊꯣꯔꯤꯇꯤꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯕꯨ ꯆꯦ ꯈꯣꯠꯄꯤꯗ꯭ꯔꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯥꯛꯄꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯖꯥꯁꯤꯡꯅ ꯐꯦꯁ ꯇꯧꯕ ꯁꯤꯒꯨꯝꯕ ꯀꯌꯥꯁꯨ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯦ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯔꯛꯑꯦ ꯁꯥꯔ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯕꯁꯦꯟ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯈꯣꯏꯕꯨ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯒꯗꯣꯔꯤꯕꯅꯣ ꯄꯦꯔꯦꯟꯁꯅ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯐꯤꯗꯕꯦꯛꯁꯨ ꯍꯪꯕꯤꯔꯛꯇꯦ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯦꯕꯁꯦꯟ ꯑꯣꯏꯗꯦ ꯇꯣꯄꯤꯛ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯒꯤ ꯐꯤꯗꯕꯦꯛꯁꯨ ꯂꯧꯕꯤꯔꯛꯇꯦ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ
ꯑꯩꯈꯣꯏꯅ ꯄꯦꯔꯦꯟꯇꯤꯡ ꯇꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯍꯞꯇꯥꯒꯤ ꯀ꯭ꯂꯥꯁ ꯇꯦꯁꯀꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤꯕꯀꯣ ꯁꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯗꯨꯀꯥꯟꯗ ꯈꯤꯇꯪ ꯊꯦꯡꯊꯔꯛꯄ ꯑꯗꯨꯁꯨꯕꯨꯗꯤ ꯄꯦꯔꯦꯟꯠꯁꯤꯅ ꯍꯥꯟꯅ ꯃꯥꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯤꯁꯦ ꯁꯤꯒꯤ ꯃꯔꯝꯁꯤꯒꯤꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯌꯔ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯇꯪꯗꯤ ꯄꯤꯍꯟꯅꯤꯡꯉꯤ ꯄꯦꯔꯦꯟꯠꯁꯅ ꯄꯤꯕꯤꯔꯛꯄ ꯌꯥꯎꯏ ꯑꯦꯕꯁꯦꯟꯁ ꯍꯦꯛ ꯑꯦꯕꯁꯦꯟꯠ ꯉꯁꯤ ꯂꯧꯒꯗꯧ ꯌꯥꯕꯗꯣ ꯈꯔ ꯃꯥꯡꯖꯧꯅꯅ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯒꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯦꯔꯦꯟꯠꯁꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯃꯇꯝꯗ ꯄꯦꯔꯦꯟꯠꯁ ꯂꯥꯛꯄ ꯉꯝꯗꯕ ꯃꯇꯝꯗ ꯅꯥꯏꯕꯔꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯟꯅꯔꯛꯄ ꯄꯦꯔꯦꯟꯠꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒꯨꯝꯕ ꯄꯦꯔꯦꯟꯠꯁꯀꯣ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯕ ꯄꯦꯔꯦꯟꯠꯁꯇ ꯅꯠꯇꯕ ꯅꯨꯃꯤꯠ 2, 3, 4ꯒꯤ 5ꯒꯤ ꯑꯦꯕꯁꯦꯟꯠ ꯑꯣꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯤꯞ ꯑꯃꯐꯥꯎ ꯂꯧꯕꯤꯔꯛꯇꯕ ꯑꯣꯖꯥꯗ ꯏꯟꯐꯣꯔꯃꯦꯁꯟ ꯇꯧꯕꯤꯔꯛꯇꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯣꯟ ꯅꯝꯕꯔꯁꯤꯁꯨ ꯄꯦꯔꯦꯟꯠꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯤꯗ ꯍꯥꯏꯖꯍꯧꯔꯒꯦ ꯁ꯭ꯀꯨꯜꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯗ ꯐꯣꯟ ꯅꯝꯕꯔ ꯁꯤꯟꯕꯤꯒꯗꯕ ꯄꯦꯔꯦꯟꯠꯁ ꯌꯥꯎꯔꯒꯗꯤ ꯁ꯭ꯀꯨꯜꯗꯁꯨ ꯂꯥꯛꯑꯒ ꯑꯝꯇꯪ ꯇꯝꯕꯤꯌꯨ ꯀꯩꯒꯤꯅꯣꯗ ꯐꯣꯟ ꯅꯝꯕꯔꯗꯤ ꯄꯦꯔꯦꯟꯠꯇ ꯁꯤꯟꯕꯤꯈ꯭ꯔꯒ ꯁ꯭ꯀꯨꯜꯗ ꯑꯞꯗꯦꯠ ꯇꯧꯒꯗꯕ ꯃꯇꯝꯗ ꯑꯦꯅꯤ ꯏꯝꯄꯣꯔꯇꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯦꯁ ꯇꯧꯋꯦ ꯑꯇꯣꯞꯄ ꯄꯦꯔꯦꯟꯠꯁꯇ ꯑꯩꯈꯣꯏ ꯃꯈꯥ ꯍꯦꯟꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯍꯟꯗꯛ ꯌꯥꯝꯅ ꯊꯦꯡꯅꯩ ꯄꯦꯔꯦꯟꯠꯁꯀꯤ ꯅꯝꯕꯔꯁꯦ ꯅꯣꯠ ꯔꯤꯆꯦꯕꯜ ꯅꯠꯇ꯭ꯔꯒ ꯋꯥꯛ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯀꯃꯤꯡ ꯌꯥꯎꯗꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄꯦꯔꯦꯟꯠꯁꯀꯤ ꯐꯣꯟ ꯅꯝꯕꯔ ꯂꯩ ꯌꯥꯔꯒꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯐꯣꯟ ꯅꯝꯕꯔ ꯑꯞꯗꯦꯠ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯒ ꯑꯃꯨꯛꯇꯪ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯀꯤ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯕꯣꯁ ꯁ꯭ꯀꯨꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯍꯣꯔꯦꯟ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯧꯔꯤꯕ ꯕꯣꯁ ꯁ꯭ꯀꯨꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯐꯣꯟ ꯅꯝꯕꯔꯗꯣ ꯅꯠꯇꯅ ꯑꯇꯣꯞꯄꯅ ꯍꯥꯡꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯞꯗꯦꯠ ꯇꯧꯒꯗꯕ ꯂꯩꯔꯒꯗꯤ ꯁ꯭ꯀꯨꯜꯅ ꯑꯞꯗꯦꯠ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯁ꯭ꯀꯨꯜꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯣꯏꯒꯗꯧꯔꯤꯕ ꯁꯤꯒꯨꯝꯕ ꯄꯦꯔꯦꯟꯠꯁꯀꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯒꯦꯞꯁꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯦꯔꯦꯟꯠꯁꯤꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯄꯥꯎ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛꯀꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯁꯦ ꯄꯦꯔꯦꯟꯠꯁ ꯃꯔꯛꯇ ꯑꯃ ꯌꯥꯎꯔꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯪꯗꯕ ꯃꯇꯥꯡ ꯄꯦꯔꯦꯟꯠꯁ ꯌꯥꯎꯔꯤꯕꯅꯤ ꯍꯣꯔꯦꯟ ꯄꯦꯔꯦꯟꯠꯁꯇ ꯆꯦꯟꯖ ꯇꯧꯕꯤꯅꯤꯡꯕ ꯐꯣꯟ ꯅꯝꯕꯔ ꯈꯤꯇꯪ ꯑꯣꯟꯊꯣꯛꯄ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯑꯦꯖꯦꯟꯗꯥꯁꯤ ꯅꯣꯠꯕꯨꯛ ꯁꯕꯃꯤꯁꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯔꯦ ꯅꯣꯠꯕꯨꯛ ꯁꯕꯃꯤꯁꯟꯁꯤꯗ ꯑꯩ ꯑꯦꯁꯥꯏꯟꯃꯦꯟꯒꯤꯁꯨ ꯍꯥꯏꯔꯒꯦ ꯅꯟ ꯀꯝꯄ꯭ꯂꯤꯁꯟ ꯑꯣꯐ ꯑꯦꯁꯥꯏꯟꯃꯦꯟ ꯀꯣ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕꯤꯔꯛꯇꯕ ꯇꯧꯕꯤꯔꯛꯇꯕ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤ ꯁꯕꯖꯦꯛ ꯄꯤꯔꯤꯌꯗꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯅꯠꯇ꯭ꯔꯒ 2, 3, 4 ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ क्लास की नोट सीधा क्लास की नोट से पानी कैप्चर करके ना नोट सीमा हमारे लिए ये लोग इसी का मतलब बात बता दे फोटो करवा तो ना ये बोले हो अखोई ओजाना अखोई वीकली ओजाना क्लास का दिखा दे तो ये कोई ओजाना आई पर्टिकुलर सब्जेक्ट की ओजाना अखोई ये चीज होते हैं एवरी टीचर दे यूज टू लेट होमवर्क असाइनमेंट एज वेल एज क्लास वर्क असाइनमेंट सबमिट होगा तबला ओजाना को परफॉर्म करने इवोल्यूशन दबा अदगी असाइनमेंट ओबिरदबा दैट क्लास वर्क सु दैट 15 16 17 धारगा दैट 19 19 एक्शन वर्गा 21 के क्लास में तबला परफॉर्म तबला 18 19 की नोट याव ओजाना को तबला भाई ओजाना सदमकी बंदा रिपोर्ट को दिबिरमनी नोट असाइनमेंट नोट को होगा तबला सीजन क्लास याव गए सीजन फोटो हैबगी वाणी अपने थारगदब माने से थारगनी ओजासी नतो अदुबु पेरेंट्स कोई पेरेंट्स कोई रेस्पेक्टेड पेरेंट्स स्कूल का होम करे हमारे बिना पूरे स्कूल का बिना पूरे स्कूल का लाभिरगा क्लास टीचर लगनी संगे सब्जेक्ट टीचर लगनी संगे नतगा लेकाई अनबुद लेबा नाइबर्स की छात्र मामाना लगनी संगे दिगी वधु तौबिरगा खितन सिंग हमीबा सिंग सु तौ की पेरेंट्स सिंग तौ यारोमी अखोई चही बिबिनी कोमनी एक्शन होय हारगा फुली हुनी लेक लेबिलबा कैंडिडेट बिरबा ओजाना की इवेंट असाइनमेंट सु तौबिरबा एक्शन होय बिना असाइनमेंट करी की हार फंगल सबना एक एग्जांपल है देखें मैं आपको मैं रिपोर्ट कर रही हूं मेरा भी अपने सिरा क्लास की प्रैक्टिकल एग्जाम दो अमन हुए अखोई प्रैक्टिकल फॉर एग्जामिनेशन से है अखोई फाइनल एग्जामिनेशन का मार्क काउंट तौबरे तो प्रैक्टिकल एग्जामिनेशन जियोग्राफी पेपर की प्रैक्टिकल एग्जामिनेशन तो प्रैक्टिकल एग्जामिनेशन का नंबर वन मैडम ना एक मार्क ब्लॉक तो मैडम ना
ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯄꯥꯎ ꯄꯤꯔꯤꯉꯩꯗꯒꯤ ꯃꯦꯗꯥꯝꯅ ꯄꯥꯎ ꯄꯤꯈꯤꯕꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯀ꯭ꯂꯥꯁꯔꯨꯝꯁꯤꯡꯗ ꯂꯣꯏ ꯂꯥꯛꯄꯗꯨꯅ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯠ 9ꯒꯤ ꯄꯨꯡ 11:40ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝ ꯇꯧꯒꯅꯤ ꯐꯣꯔ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯄꯦꯄꯔ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯤ ꯃꯦꯗꯥꯝꯅ ꯋꯥꯆꯦꯞ ꯊꯥꯡꯗꯗꯤ ꯈꯪꯗꯦ ꯄꯔꯁꯅꯦꯜꯂꯤ ꯚꯔꯕꯦꯜꯂꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯑꯕ ꯁꯥꯇ꯭ꯔ 6-7 ꯑꯦꯕꯁꯦꯟꯠ ꯑꯣꯏꯔꯦ ꯁꯥꯇ꯭ꯔ 6-7ꯒꯤ ꯃꯅꯨꯡꯗ ꯁꯥꯇ꯭ꯔ ꯑꯅꯤꯕꯨꯗꯤ ꯑꯦꯕꯁꯦꯟꯠ ꯑꯣꯏꯗꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ but they fail to submit the practical notebooks 하이로가 왜냐면 inquire about why haven't you brought the practical notebooks about they reply ma'am according to today according to the report to solution to highly according attendance check the way first day first class teacher according attendance to check the one that we found the record that they have absent for more than a week after absent or One